ค่ะHalo guys, ngayong kano kubsugi video mo po na laksari mayam po na yung minerasi kubsu mayam na bihay ka ba ado habro kot pra yang adi charaga hadi haga da male na awai de ge khoi gi kubsu gi video ja dum nam ge tawra bane ba nam ge tawra ga ne subo khop ngau ba ga loi loi ga ne adu nam gi da ba mayam yaw gre ba ado ngasi di dum nam ba bane mayam yengminarase chaminarase mayam punna thaksan da ba thadokige kobi jana lo khala sajarage am hawde male he ngasi di kui ra ba gi tum de ngasi di yam nok la ro mayam na no i khole na ngam taw ba doค่ะนกแต่นะว่าทับในบางชื่อนะคนนกกันได้แบบเงี้ย好了ชิมจ่าวโคบิเดค่ะครับนี่ตักโตซาไปตัวนี้มาเลยทุกบ้านอ่ะว่าไปอยู่ว่าจะทำอะไร好了面还有嘉宾呢我用两百点不可以点的比多点光把么可以么都咋成么咁不过呢还比加个新不懂感觉呢还有来这位整个就蛮人làm lộn nó cũng dài hai bây giờ đi nhà không chân mà chân đấy qua ngang một sông ngầm rửa tẹo học đi học rồi con má rồi mà mày ăn nhưng mà bạn này thùng mẹ này nó có sao vậy
hai ทำ xinh đẹp ใช่ไหมดูเฉยทำไป aku nawarin pizza lagi ไม่เลย saban không nghe được đây chứ cô bị lấy ra ra mà bom này kiểu sẽ làมันน่าลิตักตัวสินะฮาวแบบเป็นคนได้จ้าแบบจะทุ่มแบบโน้ตจะจ้าแบบหังกำดาวปะใช่ยังกำใจเลย ชาปะเนี่ยมิตรกาปะตัวไม่เห็นนะฉันใส่กุบใส่ไปจะมาให้กันจนใจจะนั้นดมพวกเลยอ่ะเอาวางแบบอย่างชี้ไว้อย่างนั้นเลยทันเจนได้เลยค่ะกูสู้แต่เจเลนส์ก็ต่ออันไหนนะแม่เดี๋ยวถ้าทันจะลงเลย ทันเลย 5 bậc không hả mua cái gì hả mua cái tầm tầm sao cái này ไม่ใช่จ้ะหมกจับเป็นไงแม่หมกนั่นคุณนี่ก็ต้องจริงโดเจ้าอ่ะให้ยันได้ปะ 真多照啊那个家长，不是的，那 hungry 都不烂子的break 바로 배야 먹을 때那你不晓得你在哪？明白。你下去了，你等一下。我不行，我去ผมไม่ได้เต็มตัวเลย กบย่ำเราบุรีแม่มันค่อยจะปั่นมากบิน อาหารมันเนี่ยใช่นะ ฮะอีมันอยู่เยอะปะ อีโมยกัดเลยดูก็ไม่ใช่จ้าอีโมยนวลพิจารณาว่าอีโมยเนี่ยกัดแล้วะ พี่จังเอาเงาไอ้ที่พ่อแม่มาทำให้สำเนียงได้กี่แบบ ไอ้คือมองเขาปะ ไม่ใช่ไหมเนาะได้กี่แบบเนี่ยไอ้เนี่ยชุ่มเลยไปนะฮะ
ꯑꯍꯥꯕꯤ ꯆꯠꯄꯁꯤꯗꯤ ꯊꯨꯅ ꯆꯥꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯍꯟꯗꯦ ꯌꯥ ꯍꯧꯕ ꯈꯪꯗꯦꯕ ꯅꯥꯀꯟꯗ ꯍꯧꯗꯣꯡ ꯀꯥꯏꯔ ꯂꯩꯔꯤ ꯄꯤ ꯇꯥꯔꯤ ꯁꯣꯡ ꯃꯊꯟꯇ ꯇꯤꯜꯍꯧ ꯌꯥꯝ ꯆꯥꯕ ꯍꯩꯅꯗꯦ ꯇꯤꯜꯍꯧꯒꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯣꯛꯁꯜꯂ ꯂꯣꯏ ꯃꯌꯥꯝ ꯅꯥꯇꯣꯟꯗ ꯑꯔꯦꯕ ꯈꯛ ꯂꯩꯇꯅ ꯆꯦꯟꯊꯔꯛꯑꯦ ꯃꯥꯅ ꯈꯪꯉꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯆꯥꯔꯗ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯌꯥꯗꯕꯩꯅꯦ ꯁꯤꯝꯗ ꯅꯪ ꯍꯦꯛ ꯇꯧꯊꯣꯔꯛꯄ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦꯗ ꯊꯨꯝꯄꯦꯠ ꯇꯧꯔꯒ ꯂꯩꯔꯦꯕ ꯀꯣꯕꯤꯗꯨꯅꯅꯦ ꯍꯪꯒꯥꯝ ꯆꯥꯎꯕ ꯁꯥꯕꯅꯦ ꯁꯥꯕꯗꯤ ꯁꯥꯏꯌꯦꯕꯀꯣ ꯊꯨꯝꯄꯦꯠ ꯇꯧꯋꯦꯕ ꯑꯩ ꯄꯦꯔꯦ ꯑꯣꯛꯁꯜꯂꯦ ꯆꯥꯛꯊꯣꯛꯇ ꯉꯥꯏꯔꯤꯃꯤꯅ ꯆꯥꯅꯤꯡꯕ ꯌꯥꯎꯗꯦ ꯌꯥꯝ ꯆꯥꯔꯝꯗꯔ ꯍꯣꯏ ꯃꯤꯅꯤ ꯀꯥꯏ ꯁꯣꯏꯗꯥꯅ ꯃꯤꯅꯤꯠ ꯌꯦꯡꯉꯣꯏ ꯆꯠꯁꯤꯜꯂꯛꯑꯕꯅꯦꯕ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯕ ꯁꯣꯝ ꯅꯥꯀꯟ ꯄꯤ ꯇꯥꯏꯗ ꯄꯤ ꯇꯥꯏꯗ ꯑꯀꯞꯄ ꯌꯥꯗ ꯀꯩꯗ ꯂꯣꯏ ꯆꯪꯉꯒ ꯃꯦꯟ ꯃꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯀꯞꯄꯦ ꯄꯩꯁꯥꯁꯤ ꯌꯥꯝ ꯋꯥꯔꯗꯤ ꯍꯥ ꯂꯣꯛ ꯇꯧꯕꯩꯅꯦ ꯃꯣꯔꯣꯛꯁꯨ ꯁꯥꯒꯠꯂꯛꯑꯦ ꯇꯟ ꯁꯥꯒꯠꯄꯤ ꯃꯣꯔꯣꯛ ꯑꯣꯏꯕ ꯁꯤꯗ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯂꯣꯛ ꯇꯧꯖꯕꯒꯤꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯅꯥꯇꯣꯟꯗ ꯌꯥꯝꯅ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯦꯕ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯕꯅ ꯄꯤꯁꯨ ꯇꯥꯁꯜꯂꯛꯑꯦ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯩ ꯈꯣꯏꯗꯨꯗꯤ ꯈꯪꯗꯦ ꯑꯩ ꯀꯞꯅꯤꯡꯉꯦ ꯚꯤꯗꯤꯑꯣ ꯂꯣꯏꯕꯒ ꯍꯥꯏꯔꯛꯑꯅꯦꯕ ꯈꯪꯕ꯭ꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯊꯣꯔꯛꯑꯅꯦꯕ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗꯕꯒꯤꯀꯣ ꯈꯥꯡꯉꯤꯕꯅꯦ ꯄꯤꯛꯇ꯭ꯔꯨ ꯇꯩꯗꯣ ꯃꯊꯥ ꯁꯥꯔꯦꯅꯦ ꯍꯧꯗꯣꯡ ꯑꯃ ꯃꯊꯥ ꯁꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤ ꯆꯥꯕꯁꯦ ꯄꯨꯛ ꯊꯜꯂꯗ꯭ꯔꯣ ꯑꯩ ꯆꯥꯕ ꯌꯥꯝ ꯊꯜꯂꯦ ꯌꯥꯔꯦ ꯅꯠꯇꯦ ꯄꯨꯛ ꯈꯨꯊꯟ ꯑꯃ ꯊꯜꯂꯦ ꯑꯩ ꯆꯥꯕ ꯉꯝꯃꯛꯇ꯭ꯔꯤꯅꯦ ꯆꯥꯛꯆꯥ ꯇꯣꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅꯅꯦ ꯌꯥꯗꯦ ꯍꯥꯏꯕ
ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯃꯣꯔꯣꯛ ꯁꯥꯏꯒ ꯍꯥꯏꯔꯨꯕꯁꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯐꯨꯗꯣꯏꯅꯦ ꯑꯩꯁꯨ ꯅꯪꯅ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯐꯨꯕꯤꯗꯣꯏꯕ ꯑꯗꯨꯒꯤ ꯑꯩ ꯂꯣꯛꯇꯨ ꯈꯥꯡꯖꯤꯜꯂꯒ ꯅꯝꯕ ꯌꯥꯎꯔꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯀꯣꯛꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏ ꯃꯥꯏ ꯋꯥꯔꯤꯁꯦ ꯇꯥꯔꯅꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯍꯥꯏꯌꯣ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯣꯏꯗ ꯄꯥꯗꯕꯅꯤ ꯑꯩꯗꯤ ꯐꯕꯤꯅꯤ ꯃꯁꯛꯁꯤꯅ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯃꯌꯥꯝ ꯐꯩ ꯐꯠꯇꯦꯗꯣ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯋꯥꯔꯦꯝ ꯈꯔ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯉꯥꯏꯖꯔꯤ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯨꯝ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯀꯨꯞꯁꯨꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯌꯥꯝꯃ ꯂꯩꯔꯝꯕꯗꯣ ꯌꯥꯝꯗꯤ ꯆꯥꯁꯜꯂꯕꯅꯤꯗ ꯑꯩꯅ ꯆꯥꯗ꯭ꯔꯁꯨ ꯅꯪ ꯃꯣꯛꯁꯥꯝꯁꯤꯗ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯁꯤꯜꯂꯁꯤꯗꯤ ꯂꯣꯏꯁꯜꯂꯁꯦ ꯕꯥꯏ ꯕꯥꯏ ꯕꯥꯏ